Manipur tholiba kangluk ki rang asi ingtapa hanjilaknabagi pandamda ahanbo oina tha asigi tang tarukta Imphal da Thadou community amasung Meitei community anigi marakta Wari Sanaba Yaokhiba saruk yakhiba Silong Thadou community dagi Jamkolun Haukip amadi Nemkolan Haukip makoi ani Kuki body Singna sumon tharaktuna KOURAKPADA duda CHATKHIDABAGA mari lainana Kuki worship service Kuki in Meiteiga amadi KSO gi Maikeri Kihan Khanghallakhre thabak CHATKHIDABADAGI Hairi Pau asina makha taraduna hai tha asigi tang kunda Kuki body sing asigi Maikeri joint public notification thokuna Imphal da chatuna meeting yauruba Thadou family singi imung manungi Meeoi singda Kihan Khanghallakhre yauna social boycott tawre haina notification thokibaga loinana public announcement forward tawkhre hairi Thaudok asiga mari lainana Thadou community gi Maikeri yaningdaba phongdoraktuna akanba mongda condemn tawrokhibaga loinana Kuki body singi Maikeri Thadou community gi Meeoi ani ado KOURAKPADA authority oide haina Thadou community gi Maikeri phongdorakre